ꯑꯩꯁꯦ ꯊꯥꯏꯅ ꯅꯣꯏꯕ ꯍꯟꯊꯅꯕ ꯆꯍꯤ ꯀꯌꯥ ꯑꯃ ꯍꯣꯠꯅꯔꯝꯃꯦꯕ ꯑꯗꯨꯕꯨ ꯅꯣꯏꯕ ꯍꯟꯊꯕꯗꯤ ꯁꯨꯡꯉꯝ ꯉꯝꯈꯤꯗꯦꯕ ꯃꯔꯝ ꯍꯥꯏꯕꯨ ꯑꯩꯅ ꯋꯦꯠ ꯂꯣꯁ ꯇꯧꯅꯕ ꯍꯣꯠꯅꯔꯤꯕ ꯁ꯭ꯇꯥꯏꯜꯗꯣ ꯄꯨꯔꯥ ꯂꯥꯜꯂꯒ ꯂꯩꯔꯝꯃꯦꯕ ꯑꯗꯨꯕꯨ ꯑꯩꯁꯦꯀꯣ ꯋꯦꯠ ꯂꯣꯁꯁꯦ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯐꯖꯅ ꯈꯪꯉꯛꯄꯗꯒꯤꯗꯤ ꯑꯩ ꯀꯦꯖꯤ 10 ꯍꯦꯟꯅ ꯋꯦꯠ ꯂꯣꯁ ꯇꯧꯕ ꯉꯝꯈ꯭ꯔꯦ ꯃꯁꯜ ꯕꯤꯜ ꯇꯧꯔꯒ ꯍꯧꯖꯤꯛ ꯑꯦꯞꯁ ꯐꯥꯎꯕ ꯚꯤꯖꯤꯕꯜ ꯑꯣꯏꯔꯦꯕꯀꯣ ꯑꯩꯈꯛ ꯅꯠꯇꯅ ꯑꯩꯒꯤ ꯋꯦꯠ ꯂꯣꯁ ꯆꯦꯂꯦꯟꯖꯀꯤ ꯖꯔꯅꯤꯗꯣꯀꯣ ꯐꯦꯁ 1ꯒꯤꯗꯣ ꯌꯥꯎꯒꯦꯅ ꯏꯟꯁꯇꯥꯗ DM ꯇꯧꯔꯛꯄ ꯀ꯭ꯂꯥꯏꯟ ꯑꯅꯤ ꯑꯃꯁꯨ ꯑꯩꯅ ꯒꯥꯏꯗ ꯇꯧꯔꯒ ꯃꯣꯏ ꯋꯦꯠ ꯂꯣꯁꯀꯤ ꯖꯔꯅꯤ ꯆꯪꯕ ꯍꯧꯈ꯭ꯔꯦ ꯍꯞꯇꯥ 2ꯐꯥꯎ ꯐꯥꯗ꯭ꯔꯤꯉꯩꯗ ꯃꯣꯏ ꯔꯤꯖꯜ ꯎꯕ ꯍꯧꯈ꯭ꯔꯦꯀꯣ ꯑꯗꯨꯅ ꯌꯦꯡꯉꯤꯕ ꯅꯪꯅꯁꯨꯀꯣ ꯇꯧꯔꯝꯕ ꯌꯥꯕ ꯑꯁꯣꯏꯕ 5 ꯍꯥꯏꯗꯤ ꯌꯥꯝ ꯃꯤꯈꯩꯅ ꯌꯥꯝ ꯊꯤꯅ ꯀꯃꯟ ꯑꯣꯏꯅ ꯇꯧꯅꯕ ꯑꯁꯣꯏꯕ 5 ꯑꯩ ꯍꯥꯏꯖꯔꯛꯀꯦꯕꯀꯣ ꯑꯗꯨꯒ ꯀꯃꯥꯏꯅ ꯁꯦꯝꯗꯣꯔꯛꯀꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯍꯥꯏꯖꯔꯛꯀꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯋꯦꯠ ꯂꯣꯁ ꯇꯧꯕꯗꯣ ꯏꯔꯥꯏ ꯂꯥꯏꯅ ꯇꯧꯕ ꯉꯝꯒꯅꯦꯕ ꯌꯥꯔꯦ ꯍꯦꯛꯇ ꯍꯧꯖꯤꯜꯂꯁꯦ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯤ ꯑꯌꯥꯝꯕꯅ ꯂꯣꯏꯅꯃꯛ ꯇꯧꯅꯕ ꯑꯁꯣꯏꯕꯁꯦ ꯗꯥꯏꯠꯇꯒꯤ ꯀꯥꯔꯗꯤꯑꯣꯗꯅ ꯍꯦꯟꯅ ꯐꯣꯀꯁ ꯄꯤꯕ ꯁꯤꯒꯤꯁꯤꯃꯗꯤ ꯇꯁꯦꯡꯅ ꯋꯦꯠ ꯂꯣꯁꯀꯤ ꯖꯔꯅꯤꯗꯕꯨ ꯍꯥꯏꯗꯤ ꯋꯦꯠ ꯂꯣꯁ ꯇꯧꯅꯕ ꯖꯔꯅꯤꯁꯦ ꯆꯪꯕ ꯍꯧꯔꯛꯑꯕꯀꯣ ꯁꯤꯒꯤ ꯑꯁꯣꯏꯕꯁꯤꯃꯗꯤ ꯑꯗꯨꯝ ꯑꯌꯥꯝꯕꯗ ꯇꯧꯔꯝꯒꯗꯕꯅꯦꯕ ꯑꯩ ꯏꯁꯥꯃꯛꯁꯨ ꯇꯧꯔꯝꯃꯦꯕꯀꯣ ꯑꯩ ꯅꯤꯡꯁꯤꯡꯉꯦ ꯊꯥꯏꯅ 2020ꯗꯀꯣ ꯑꯩꯁꯦ ꯅꯨꯄꯤꯒ ꯀꯣꯏꯔꯤꯉꯩ ꯃꯇꯝꯁꯤꯗꯤ ꯁꯤꯒꯤꯁꯤꯀꯣ ꯑꯩꯅ ꯅꯨꯄꯤꯁꯤꯗ ꯉꯟꯅ ꯍꯧꯒꯠꯂꯅꯦꯕꯀꯣ ꯑꯗꯨꯒ ꯒꯨꯗ ꯃꯣꯔꯅꯤꯡ ꯀꯥꯏ ꯃꯉꯣꯟꯗ ꯃꯦꯁꯦꯖ ꯊꯥꯔꯝꯕꯅꯦꯕ ꯑꯗꯨꯒ ꯂꯝꯄꯥꯛꯇ ꯊꯣꯛꯑꯦꯗꯅ ꯑꯩꯁꯦ ꯅꯣꯏꯕ ꯍꯟꯊꯅꯤꯡꯕꯩ ꯆꯥꯡꯁꯦꯀꯣ ꯏꯇꯣꯝꯇ ꯀꯣꯏꯆꯦꯟꯒ ꯆꯦꯟꯗꯣꯏꯅꯦꯕ ꯐꯨꯠꯕꯣꯜ ꯁꯥꯟꯅꯔꯒ ꯍꯥꯏꯗꯤ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕꯁꯦ ꯃꯤ ꯑꯇꯣꯞꯄꯒ ꯁꯥꯟꯅꯒꯗꯕꯅꯤꯗꯅ ꯑꯩꯒꯤ ꯃꯇꯝꯗꯨꯗꯅꯦ ꯏꯇꯣꯝꯗꯅꯦꯕ ꯁꯥꯟꯅꯒꯥꯏꯁꯦ ꯈꯞꯄ ꯖꯒ꯭ꯂꯤꯡ ꯑꯃꯨꯛ ꯇꯧꯅꯤ ꯑꯗꯨ ꯃꯈꯜ ꯃꯈꯜ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯑꯦꯛꯁꯔꯁꯥꯏꯖ ꯍꯦꯛ ꯇꯧꯒꯥꯏꯕꯤꯅꯦꯕꯀꯣ ꯑꯗꯨꯒ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗꯅꯅꯦ ꯑꯩꯅ ꯆꯥꯐꯝ ꯊꯣꯛꯄꯗꯤ ꯑꯗꯨꯝ ꯆꯥꯗꯣꯏꯕ ꯆꯥꯐꯝ ꯊꯣꯛꯄ ꯍꯥꯏꯁꯦ ꯃꯌꯥꯝꯅꯤꯀꯣ ꯆꯥꯁꯤꯜꯂꯦ ꯍꯥꯏꯁꯦ ꯆꯥꯐꯝ ꯊꯣꯛꯄꯁꯦ ꯄꯨꯈꯝ ꯂꯧꯈꯠꯂꯤꯅꯤꯀꯣ ꯍꯥꯏꯗꯤ ꯈꯜꯂꯦꯕꯀꯣ ꯑꯩ ꯏꯁꯥꯅ ꯊꯥꯏꯅ ꯈꯜꯂꯝꯕꯗꯣ ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯔꯤꯁꯤꯅꯗꯤ ꯑꯩꯗꯤ ꯆꯥꯕ ꯈꯣꯠꯄꯗꯗꯤ ꯀꯥ ꯍꯦꯟꯅ ꯀꯛꯇ꯭ꯔꯁꯨ ꯌꯥꯅꯤ ꯑꯗꯨꯝ ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯔꯤꯁꯤꯗꯤ ꯑꯗꯨꯝ ꯅꯣꯏꯕ ꯍꯟꯊꯔꯗꯕꯅꯤ ꯍꯥꯏꯕꯗꯣ ꯑꯦꯛꯁꯔꯁꯥꯏꯖꯁꯤꯗ ꯑꯣꯏꯅ ꯐꯣꯀꯁ ꯄꯤꯔꯒ ꯂꯩꯕꯗꯣ ꯁꯤꯒꯤꯁꯦ ꯂꯥꯜꯂꯒ ꯂꯩꯔꯝꯃꯦꯕ ꯂꯥꯟꯕꯕꯨ ꯈꯤꯇꯪꯗ ꯂꯥꯟꯕ ꯅꯠꯇꯦ ꯌꯥꯝ ꯊꯤꯅ ꯂꯥꯜꯂꯒ ꯂꯩꯔꯝꯃꯦꯕꯀꯣ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅꯀꯣ ꯅꯣꯡꯃꯗ ꯕꯔꯟ ꯇꯧꯔꯤꯕ ꯀꯦꯂꯣꯔꯤꯁꯦ ꯁꯤꯒꯤꯁꯦ TDEE ꯑꯅ ꯇꯣꯇꯦꯜ ꯗꯦꯂꯤ ꯏꯅꯔꯖꯤ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯍꯥꯏꯁꯦ ꯁꯤꯗꯅꯦ ꯑꯩꯈꯣꯏꯅ 5ꯇꯒꯤꯅ 10% ꯁꯤꯃꯨꯛ ꯈꯛꯇꯅꯦꯕ ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯕꯅ ꯕꯔꯟ ꯇꯧꯔꯤꯁꯦ ꯍꯥꯏꯗꯤ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯔꯤꯁꯦ ꯁꯤ ꯈꯛꯇꯅꯦꯕ ꯑꯗꯨꯅ ꯌꯥꯝ ꯊꯤ ꯌꯥꯝꯗꯕ ꯄꯣꯠꯅꯦꯕ ꯁꯤꯒꯤꯁꯦ ꯁꯤꯗ ꯐꯣꯀꯁ ꯄꯤꯔꯒ ꯂꯩꯔꯒꯗꯤꯅꯦ ꯑꯩꯈꯣꯏ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏꯕ ꯁꯦ ꯑꯩ ꯑꯦꯛꯖꯥꯝꯄꯜ ꯄꯤꯒꯦꯕꯀꯣ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯅꯪꯁꯦ ꯑꯦꯛꯖꯥꯝ ꯑꯃ ꯊꯥꯗꯣꯔꯦ ꯍꯥꯏꯔꯁꯦꯕꯀꯣ 100 ꯃꯥꯔꯛꯀꯤ ꯑꯦꯛꯖꯥꯝ ꯑꯃ ꯊꯥꯗꯣꯔꯦ ꯍꯥꯏꯔꯁꯦꯕ ꯑꯗ 20 ꯃꯥꯔꯛꯁꯦ ꯁꯤꯁꯤꯅꯅꯦ MCQꯗꯒꯤ ꯂꯥꯛꯀꯅꯤ ꯍꯥꯏꯔꯕ ꯃꯜꯇꯤꯄꯜ ꯆꯣꯏꯁ ꯀꯣꯏꯁꯟꯗꯒꯤ ꯂꯥꯛꯀꯅꯤ ꯍꯥꯏꯔꯁꯦꯕꯀꯣ ꯑꯗꯨꯒ 80 ꯂꯦꯝꯍꯧꯔꯤꯕ 80ꯗꯣ ꯑꯗꯨꯅ ꯀꯣꯏꯁꯟ ꯑꯦꯟ ꯑꯟꯁꯔꯗꯒꯤ ꯑꯣꯏꯔꯅꯦꯕ ꯁꯤꯒꯤꯁꯤꯗꯀꯣ ꯅꯪꯅ ꯑꯩꯗꯤ ꯃꯜꯇꯤꯄꯜ ꯆꯣꯏꯁ ꯀꯣꯏꯁꯟꯁꯤꯗ ꯑꯗꯨꯝ ꯅꯩꯅꯔꯒ ꯂꯩꯔꯦ 20 ꯃꯥꯔꯛꯁꯦ ꯐꯪꯗꯕ ꯌꯥꯗꯕꯅꯤꯅꯅꯦ ꯅꯪꯅ ꯃꯜꯇꯤꯄꯜ ꯆꯣꯏꯁ ꯀꯣꯏꯁꯟꯁꯦ ꯁꯤꯗ ꯐꯖꯅ ꯅꯩꯅꯔꯒ ꯂꯩꯔꯕ ꯑꯗꯨꯒ ꯅꯪꯅ ꯁꯣꯝ ꯅꯥꯀꯟꯒꯤ ꯀꯣꯏꯁꯟ ꯑꯦꯟ ꯑꯟꯁꯔꯗꯣ ꯑꯗꯨꯅ ꯀꯥꯎꯊꯣꯛꯑꯝꯃꯕ ꯑꯗꯨꯑꯣꯏꯗꯤ ꯅꯪ ꯀꯩꯗꯧꯅꯤ ꯅꯁꯥꯅ ꯑꯗꯨꯝ ꯈꯟꯖꯧꯅꯦ ꯐꯦꯜ ꯑꯣꯏꯔꯅꯦꯕ ꯁꯤ ꯆꯞ ꯃꯥꯟꯅꯩꯕ ꯀꯥꯔꯗꯤꯑꯣꯁꯦ ꯍꯧꯖꯤꯛꯀꯤ 20 ꯃꯥꯔꯛꯇꯣ MCQꯗ ꯑꯗꯨꯅꯦꯅ ꯈꯟꯕꯤꯌꯣꯕ ꯑꯗꯨꯒ ꯗꯥꯏꯠꯁꯦ ꯁꯤꯅꯅꯦ ꯍꯧꯖꯤꯛꯀꯤ ꯀꯣꯏꯁꯟ ꯑꯦꯟ ꯑꯟꯁꯔꯗꯣ ꯑꯗꯨꯅꯦꯕ ꯇꯧꯔꯛꯇꯣꯏꯁꯦ ꯅꯪꯅ ꯁꯤꯗ ꯅꯪꯅ ꯀꯥꯔꯗꯤꯑꯣꯁꯦ ꯃꯋꯥ ꯂꯧꯗ꯭ꯔꯕ ꯍꯧꯖꯤꯛꯀꯤ MCQꯁꯦ ꯑꯩꯗꯤ ꯃꯋꯥ ꯂꯧꯗ꯭ꯔꯦ ꯄꯥꯔꯣꯏ ꯑꯗꯨꯒ ꯁꯤꯒꯤ ꯀꯣꯏꯁꯟ ꯑꯦꯟ ꯑꯟꯁꯔꯁꯤꯗꯤ ꯐꯖꯅ ꯄꯥꯔꯒꯦꯅ ꯍꯥꯏꯔꯕ ꯑꯗꯨꯏꯗꯤ ꯅꯪ 80 ꯃꯥꯔꯛꯐꯥꯎ ꯐꯪꯕ ꯌꯥꯏꯑꯕ ꯑꯗꯨꯗꯤ ꯗꯥꯏꯠꯇ ꯐꯖꯅ ꯐꯣꯀꯁ ꯄꯤꯔꯒꯗꯤꯅꯦ ꯅꯪ ꯀꯥꯔꯗꯤꯑꯣ ꯍꯧꯖꯤꯛꯀꯤ MCQꯗꯣ ꯁꯨꯡꯌꯥꯎ ꯌꯥꯎꯗ꯭ꯔꯁꯨ ꯅꯪ ꯑꯗꯨꯝ ꯐꯖꯅ ꯃꯥꯔꯛ ꯋꯥꯡꯅ ꯄꯥꯁ ꯇꯧꯕ ꯉꯝꯒꯅꯦꯕ ꯍꯣꯏ ꯁꯤꯗ ꯅꯪꯅ ꯑꯃꯨꯛ ꯑꯩꯗꯤ ꯂꯥꯏꯔꯤꯛ ꯌꯥꯝ ꯍꯩꯕ ꯃꯤꯅꯤ ꯑꯩꯗꯤ ꯅꯩꯊꯗꯕ ꯌꯥꯗꯦ ꯃꯥꯔꯛ ꯌꯥꯝ ꯋꯥꯡꯗꯕ ꯌꯥꯗꯦ ꯀꯥꯏꯅꯀꯣ ꯅꯪꯅ 100ꯀꯤ ꯃꯅꯨꯡꯁꯤꯗ 95 ꯍꯥꯏꯔꯁꯦ 100ꯇꯤ ꯍꯥꯏꯔꯒꯗꯤ ꯅꯪ ꯂꯥꯏꯔꯤꯛ ꯍꯩꯕꯒ ꯑꯃꯨꯛ ꯌꯥꯝ ꯁꯥꯖꯜꯂꯛꯑꯅꯨ ꯑꯗ ꯀꯩꯅꯣꯗꯣ 95 ꯐꯪꯅꯕ ꯍꯥꯏꯔꯗꯤꯅꯦꯀꯣ ꯅꯪꯅ ꯀꯩꯅꯣꯁꯨ ꯑꯩꯗꯤ ꯀꯣꯏꯁꯟ ꯑꯟꯁꯔꯁꯨ ꯄꯥꯕꯤꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ MCQꯁꯨ ꯄꯥꯕꯤꯅꯤ ꯍꯥꯏꯔꯒꯗꯤ ꯌꯥꯝ ꯊꯤ ꯐꯔꯦꯕ ꯁꯤ ꯑꯣꯏꯗꯤ ꯕꯦꯁ ꯇꯥꯔꯦꯕ ꯅꯪ ꯉꯁꯥꯏꯒꯤ ꯗꯥꯏꯠꯇꯁꯨ ꯐꯣꯀꯁ ꯄꯤꯕꯤꯕ ꯑꯗꯨꯒ ꯅꯪꯒꯤ ꯀꯥꯔꯗꯤꯑꯣꯗꯁꯨ ꯐꯣꯀꯁ ꯄꯤꯕꯤꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯥꯝ ꯊꯤ ꯐꯔꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯗꯕꯅꯦꯕ ꯑꯗꯨꯅ ꯅꯪꯅ MCQ ꯀꯥꯔꯗꯤꯑꯣꯗꯣ ꯑꯗꯨꯗ ꯍꯥꯟꯅ ꯐꯣꯀꯁ ꯄꯤꯔꯒ ꯂꯩꯔꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯐꯣꯔꯁꯥ ꯑꯗꯨꯝ ꯆꯠꯀꯅꯤ ꯑꯃꯁꯤꯗ ꯍꯥꯟꯅꯕꯨ ꯐꯣꯀꯁ ꯄꯤꯕꯤꯒꯗꯕꯅꯤꯀꯣ ꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯃ ꯂꯩꯕꯤꯍꯧꯔꯣꯀꯣ ꯑꯗꯨꯅ ꯗꯥꯏꯠꯇꯒꯤ ꯀꯥꯔꯗꯤꯑꯣꯗꯅ ꯍꯦꯟꯅ ꯐꯣꯀꯁ ꯄꯤꯕ ꯁꯨꯡꯌꯥ ꯌꯥꯗꯦꯀꯣ ꯗꯥꯏꯠꯅ ꯅꯝꯕꯔ 1ꯅꯤ ꯋꯦꯠ ꯂꯣꯁ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯑꯅꯤꯁꯨꯕ ꯑꯁꯣꯏꯕꯗꯅꯀꯣ ꯁꯤꯁꯨ ꯀꯥꯔꯗꯤꯑꯣꯒꯤ ꯃꯇꯥꯡꯗꯅꯤꯀꯣ ꯁꯤꯅ ꯑꯃꯨꯛ ꯀꯥꯔꯗꯤꯑꯣ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯇꯧꯁꯟꯕ ꯀꯥꯔꯗꯤꯑꯣꯁꯦ ꯀꯥ ꯍꯦꯟꯅ ꯁꯨꯡꯇꯧ ꯇꯧꯕꯤꯒꯅꯣꯕ ꯑꯩ ꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕꯤꯒꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯁꯤꯗ ꯑꯗꯨꯝ ꯂꯩꯕꯅꯦꯕꯀꯣ ꯍꯦꯛ ꯋꯦꯠ ꯂꯣꯁ ꯇꯧꯕꯒꯤ ꯑꯩꯈꯣꯏ ꯁꯥꯏꯗ ꯌꯥꯝ ꯍꯥꯏꯅꯕꯅꯤꯅꯀꯣ ꯑꯁ ꯅꯣꯏ ꯍꯛꯆꯥꯡ ꯅꯣꯏꯕ ꯍꯟꯊꯒꯦ ꯍꯥꯏꯔꯒꯗꯤ ꯍꯨꯃꯥꯡ ꯌꯥꯝ ꯇꯥꯍꯜꯂꯨꯅꯦ ꯍꯨꯃꯥꯡ ꯌꯥꯝ ꯇꯥꯍꯜꯂꯨꯅꯦ ꯑꯗꯨꯅꯦꯅ ꯁꯤꯒꯤꯁꯦ ꯄꯨꯂꯞ ꯂꯥꯜꯂꯦꯃꯛꯇꯤ ꯍꯥꯏꯖꯔꯣꯏꯀꯣ ꯑꯗꯣ ꯑꯌꯥꯝꯕ ꯁꯔꯨꯛꯇꯤ ꯂꯥꯜꯂꯦꯕ ꯅꯪ ꯍꯨꯃꯥꯡ ꯁꯨꯡꯇꯥ ꯍꯦꯛ ꯇꯥꯍꯟꯗ꯭ꯔꯁꯨꯅꯦ ꯅꯪ ꯋꯦꯠ ꯂꯣꯁ ꯇꯧꯕ ꯅꯣꯏꯕ ꯍꯟꯊꯍꯟꯕ ꯑꯗꯨꯝ ꯌꯥꯅꯦꯕ ꯀꯦꯂꯣꯔꯤ ꯗꯦꯐꯤꯁꯤꯠ ꯑꯃꯗꯕꯨ ꯂꯩꯕꯤꯔꯒꯗꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕꯗ ꯗꯥꯏꯠꯇꯕꯨ ꯑꯩꯈꯣꯏꯅ ꯐꯣꯀꯁ ꯄꯤꯕꯤꯔꯒꯗꯤ ꯁꯤ ꯍꯥꯏꯅ ꯑꯃꯨꯛ ꯀꯥꯔꯗꯤꯑꯣꯁꯦ ꯍꯦꯛꯇ ꯀꯛꯊꯠꯂꯣ ꯍꯥꯏꯕꯗꯤ ꯅꯠꯇꯦꯕꯀꯣ ꯀꯥꯔꯗꯤꯑꯣ ꯇꯧꯕꯤꯌꯣꯕ ꯅꯨꯡꯇꯤꯖꯥꯒꯤ ꯑꯗꯨꯝ ꯅꯪꯅ ꯑꯉꯝꯕ ꯈꯔꯗꯤ ꯑꯗꯨꯝ ꯇꯧꯕꯤꯌꯣꯕꯀꯣ ꯍꯦꯜꯒꯤ ꯑꯣꯏꯅ ꯅꯪꯒꯤ ꯀꯥꯔꯗꯤꯑꯣꯚꯥꯁꯀꯨꯂꯔ ꯍꯦꯜ ꯑꯗꯨ ꯑꯗꯥꯗꯁꯨ ꯂꯣꯏ ꯀꯥꯟꯅꯔꯛꯀꯅꯦꯕꯀꯣ ꯑꯗꯨꯕꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯇꯧꯁꯟꯕꯁꯦ ꯁꯤꯒꯤ ꯑꯁꯣꯏꯕ ꯍꯥꯏꯔꯒꯗꯤꯀꯣ ꯅꯪꯁꯦꯀꯣ ꯍꯣꯏ ꯁꯨꯃꯥꯏꯅ ꯍꯥꯏꯔꯁꯦꯕ ꯅꯪꯅ ꯗꯥꯏꯠꯇꯗꯤ ꯐꯖꯅ ꯐꯣꯀꯁ ꯄꯤꯗꯣꯏꯅꯦ ꯑꯩꯁꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯀꯥꯔꯗꯤꯑꯣꯁꯤ ꯌꯥꯝ ꯍꯦꯟꯅ ꯇꯧꯖꯒꯦ ꯍꯥꯏꯕꯅꯤ ꯁꯤꯗ ꯀꯩ ꯑꯃꯨꯛ ꯀꯥꯏꯔꯒꯦꯅ ꯅꯪꯅ ꯈꯜꯂꯝꯕ ꯌꯥꯏꯕꯀꯣ ꯑꯩ ꯗꯥꯏꯠꯇ ꯐꯖꯅ ꯐꯣꯀꯁ ꯄꯤꯗꯣꯏꯁꯤꯗꯤꯅ ꯑꯗꯣ ꯁꯤꯒꯤ ꯑꯁꯣꯏꯕ ꯍꯥꯏꯔꯒꯗꯤ ꯑꯩ ꯍꯥꯏꯔꯛꯀꯦꯕꯀꯣ ꯊꯤꯑꯣꯔꯤꯗꯗꯤ ꯇꯥꯏꯌꯦꯕ ꯅꯪꯅ ꯍꯥꯏꯗꯤ ꯆꯨꯝꯃꯦꯕꯀꯣ ꯑꯗꯣ ꯄ꯭ꯔꯦꯛꯇꯤꯀꯦꯜꯗ ꯊꯕꯛꯇꯣ ꯑꯣꯟꯊꯣꯔꯛꯀꯥꯟꯗꯗꯤ ꯌꯥꯝ ꯋꯥꯒꯅꯦꯕ ꯀꯥꯔꯗꯤꯑꯣ ꯌꯥꯝ ꯇꯧꯔꯒꯗꯤꯀꯣ ꯀꯥꯎꯟꯇꯔ ꯄ꯭ꯔꯗꯛꯇꯤꯞ ꯑꯣꯏꯅ ꯑꯣꯏꯔꯛꯀꯅꯦꯕꯀꯣ ꯀꯥꯔꯗꯤꯑꯣ ꯌꯥꯝ ꯇꯧꯁꯟꯕ ꯃꯇꯝꯁꯤꯗ ꯅꯪ ꯅꯁꯥꯒꯤ ꯏꯅꯔꯖꯤ ꯌꯥꯝ ꯂꯣꯁ ꯑꯣꯏꯔꯅꯤꯀꯣ ꯁꯤꯃꯗꯤ ꯅꯁꯥꯅ ꯌꯥꯅꯤꯡꯉꯦꯀꯣ ꯏꯅꯔꯖꯤ ꯌꯥꯝ ꯂꯣꯁ ꯑꯣꯏꯔꯒꯗꯤꯅꯦꯀꯣ ꯅꯪꯁꯦ ꯆꯥꯅꯤꯡꯕ ꯀ꯭ꯔꯦꯚꯤꯡꯒꯨꯝꯕꯁꯦ ꯑꯗꯨꯝ ꯌꯥꯝ ꯍꯦꯟꯅ ꯍꯦꯟꯒꯠꯂꯛꯀꯅꯦꯕ
ꯀꯩꯅꯣꯒꯤ ꯇꯥꯏꯞꯇ ꯇꯥꯅꯦꯕ ꯋꯥꯀꯤꯡ ꯆꯦꯜꯍꯜꯂꯛꯄꯗ ꯄꯔꯊꯥ ꯂꯩꯔꯒ ꯂꯥꯛꯑꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯇꯥꯏꯞ ꯇꯥꯅꯦꯕ ꯄ꯭ꯂꯁ ꯅꯪꯅ ꯀꯥꯔꯗꯤꯑꯣꯁꯦ ꯌꯥꯝ ꯍꯦꯟꯅ ꯀꯥ ꯍꯦꯟꯅ ꯑꯁ ꯑꯌꯨꯛꯇꯁꯨ ꯍꯦꯛꯇ ꯍꯨꯃꯥꯡꯒ ꯇꯥꯍꯟꯕ ꯀꯥꯔꯗꯤꯑꯣ ꯇꯧꯁꯟꯕ ꯅꯨꯡꯗꯥꯡꯗꯁꯨ ꯍꯦꯛꯇ ꯀꯥꯔꯗꯤꯑꯣ ꯍꯨꯃꯥꯡ ꯇꯥꯍꯟꯕ ꯀꯥꯔꯗꯤꯑꯣꯁꯦ ꯇꯧꯁꯜꯂꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤꯀꯣ ꯅꯪꯒꯤ ꯃꯇꯝꯁꯨ ꯌꯥꯝ ꯃꯥꯡꯉꯦꯀꯣ ꯑꯗꯨꯒ ꯅꯪ ꯑꯇꯣꯞꯄ ꯏꯅꯔꯖꯤꯁꯨ ꯗꯥꯎꯟ ꯑꯗꯨꯝ ꯆꯠꯂꯛꯀꯅꯤ ꯅꯪꯒꯤ ꯑꯇꯣꯞꯄ ꯗꯦꯂꯤ ꯑꯦꯛꯇꯤꯚꯤꯇꯤꯁ ꯀꯩꯀꯥꯗꯁꯨ ꯂꯣꯏꯅꯃꯛ ꯏꯐꯦꯛ ꯂꯥꯛꯀꯅꯦꯕ ꯁꯤꯅ ꯅꯪꯅ ꯆꯥꯗꯕꯤꯗ ꯑꯗꯨꯝ ꯃꯨꯛꯇꯅ ꯑꯁ ꯑꯩꯗꯤ ꯗꯥꯏꯇꯤꯡꯁꯨ ꯇꯧꯔꯤꯕꯅꯦ ꯑꯗꯣ ꯑꯦꯛꯁꯔꯁꯥꯏꯁꯁꯨ ꯌꯥꯝ ꯇꯧꯖꯗꯣꯏꯅꯦ ꯑꯗꯨ ꯍꯥꯏꯔꯒꯁꯨꯅꯦ ꯌꯥꯔꯣꯏꯕꯁꯤ ꯊꯤꯑꯣꯔꯤꯗꯗꯤ ꯍꯣꯏ ꯍꯥꯏꯕꯗꯗꯤ ꯆꯨꯝꯃꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯌꯥꯅꯤ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯨ ꯌꯥꯔꯛꯑꯣꯏꯗꯕ ꯄꯣꯠ ꯑꯃ ꯂꯩꯔꯕꯅꯦꯕ ꯁꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯒꯤꯅꯤꯀꯣ ꯁꯤ ꯑꯩꯅ ꯍꯥꯏꯁꯦ ꯀꯥꯔꯗꯤꯑꯣꯁꯦꯀꯣ ꯅꯪꯅ ꯇꯁꯦꯡꯅ ꯄꯥꯝꯖꯕ ꯅꯨꯡꯉꯥꯏꯖꯕ ꯀꯥꯔꯗꯤꯑꯣ ꯃꯈꯜ ꯈꯔ ꯇꯧꯕꯤꯔꯣꯀꯣ ꯑꯗꯨꯒ ꯍꯨꯃꯥꯡꯒ ꯌꯥꯝ ꯍꯦꯟꯅ ꯇꯥꯍꯟꯗ ꯌꯥꯗꯦ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯑꯗꯨꯃꯗꯤ ꯂꯩꯕꯤꯒꯅꯨꯀꯣ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯀꯥꯔꯗꯤꯑꯣ ꯌꯥꯝ ꯁꯨꯡꯇꯧ ꯇꯧꯕꯤꯒꯅꯨ ꯀꯥꯔꯗꯤꯑꯣꯁꯦ ꯌꯥꯝ ꯇꯧꯕꯤꯒꯅꯨ ꯅꯪꯒꯤ ꯄꯥꯝꯖꯕ ꯈꯔꯗꯣ ꯑꯗꯨꯈꯛ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩ ꯀꯥꯔꯗꯤꯑꯣꯒꯤ ꯃꯇꯥꯡꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯀꯥꯔꯗꯤꯑꯣ ꯌꯥꯝ ꯇꯧꯋꯦꯕꯀꯣ ꯃꯤꯈꯩꯁꯦ ꯑꯗꯣ ꯋꯦꯠ ꯂꯣꯁ ꯁꯨꯇꯧ ꯇꯧꯗꯦꯕꯀꯣ ꯑꯗꯨꯅ ꯀꯥꯔꯗꯤꯑꯣ ꯌꯥꯝ ꯇꯧꯒꯅꯨ ꯌꯥꯔꯦ ꯗꯥꯏꯠꯀꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯂꯥꯛꯑꯁꯦ ꯑꯍꯨꯝꯁꯨꯕꯗ ꯗꯥꯏꯠꯀꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯂꯥꯟꯅ ꯈꯟꯕꯁꯦꯀꯣ ꯑꯩꯈꯣꯏꯁꯦ ꯗꯥꯏꯇꯤꯡ ꯇꯧꯕ ꯍꯧꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯑꯆꯣꯏꯄ ꯖꯪ ꯐꯨꯗ ꯕꯣꯔꯥ ꯈꯪꯗꯦ ꯆꯧ ꯈꯪꯗꯦꯀꯣ ꯑꯗꯨꯒꯨꯝꯕꯁꯦ ꯑꯝꯇ ꯆꯥꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯦ ꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯃꯁꯨ ꯂꯥꯜꯂꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯂꯩꯔꯤꯈꯩꯅꯦ ꯅꯪ ꯗꯥꯏꯇꯤꯡ ꯍꯧꯕꯁꯦ ꯁꯨꯡꯍꯧ ꯍꯧꯔꯣꯏꯕ ꯑꯗꯨꯝ ꯅꯪꯅꯦ ꯌꯩꯊꯣꯛꯑ ꯂꯩꯅꯦꯕ ꯑꯁ ꯃꯊꯪ ꯍꯞꯇꯥꯗꯩ ꯍꯧꯔꯒꯦ ꯑꯁ ꯃꯊꯪ ꯊꯥꯗꯩ ꯍꯧꯔꯒꯦ ꯑꯁ ꯋꯥꯗꯣꯏꯅꯤꯅ ꯅꯪ ꯅꯁꯥ ꯅꯇꯣꯝꯗ ꯑꯁ ꯄꯨꯂꯞꯁꯦ ꯂꯣꯏꯅꯃꯛ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯗꯣꯔꯕꯅꯤꯅ ꯅꯁꯥ ꯅꯇꯣꯝꯗ ꯈꯟꯖꯈ꯭ꯔꯅꯦꯕ ꯁꯤꯒꯤꯁꯤꯅ ꯅꯪꯁꯦ ꯑꯗꯨꯝ ꯇꯤꯟꯕꯤ ꯍꯧꯔꯒ ꯂꯩꯗꯔꯦꯀꯣ ꯅꯪꯁꯦ ꯋꯦꯠ ꯂꯣꯁ ꯇꯧꯕꯒꯤ ꯖꯔꯅꯤꯁꯦ ꯆꯪꯅꯤꯡꯉꯒꯁꯨ ꯍꯧꯔꯔꯣꯏꯕ ꯗꯥꯏꯇꯤꯡꯁꯦ ꯁꯨꯡꯉꯣ ꯑꯣꯔ ꯅꯪꯁꯦ ꯍꯦꯛꯇ ꯃꯣꯇꯤꯚꯦꯁꯟꯒꯁꯦ ꯍꯦꯛꯇ ꯂꯩꯔꯛꯄ ꯅꯨꯃꯤꯠ ꯑꯃꯗꯩ ꯍꯧꯔꯦ ꯍꯥꯏꯁꯤꯅꯦꯀꯣ ꯅꯪ ꯍꯞꯇꯥ ꯑꯃ ꯑꯗꯨꯒꯤ ꯗꯥꯏꯠꯇꯣ ꯐꯣꯂꯣ ꯇꯧꯔꯝꯕꯅꯦꯕꯀꯣ ꯑꯗꯨꯒ ꯅꯪ ꯑꯗꯨꯝ ꯀꯟꯁꯤꯁꯇꯦꯟ ꯑꯣꯏꯕ ꯉꯝꯃꯔꯣꯏꯕ ꯃꯔꯝꯗꯤ ꯅꯪꯗꯣ ꯄꯨꯂꯞ ꯀꯛꯊꯠꯈ꯭ꯔꯕꯅꯤ나 ꯁꯤꯒꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨꯕ ꯅꯪ ꯍꯦꯛꯇ ꯕꯣꯔꯥ ꯀꯥꯡꯍꯧ ꯀꯩꯀꯥꯁꯦ ꯄꯨꯂꯞ ꯀꯛꯊꯠꯇ꯭ꯔꯁꯨ ꯌꯥꯏꯑꯕ ꯅꯪꯅꯅꯦ ꯗꯥꯏꯇꯤꯡ ꯇꯧꯕꯒꯤ ꯆꯪꯉꯛꯄꯁꯦ ꯁꯤꯗꯅꯦ 70 to 80% ꯀ꯭ꯂꯤꯟ ꯗꯥꯏꯠ ꯍꯦꯜꯗꯤ ꯑꯣꯏꯕ ꯆꯤꯟꯖꯥꯛ ꯆꯥꯕꯤꯔꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪ ꯂꯦꯝꯍꯧꯔꯤꯕꯗꯣ ꯑꯗꯨꯝ ꯅꯪ ꯆꯤꯠ ꯗꯦ ꯍꯥꯞꯄ ꯌꯥꯏ ꯑꯗꯩꯗꯤ ꯆꯤꯠ ꯇꯧꯕ ꯌꯥꯏ ꯀꯥꯡꯍꯧ ꯕꯣꯔꯥ ꯀꯥꯡꯍꯧ ꯕꯣꯔꯥ ꯆꯥꯎꯕꯅꯕꯨ ꯐꯤꯠꯅꯦꯁ ꯏꯟꯐ꯭ꯂꯨꯌꯦꯟꯁꯔ ꯑꯃꯅ ꯀꯥꯡꯍꯧ ꯕꯣꯔꯥ ꯆꯥꯎꯕꯅ ꯍꯥꯏꯔꯤꯁꯦ ꯀꯃꯥꯏꯅꯅꯣꯅ ꯈꯜꯂꯝꯕ ꯌꯥꯏꯀꯣ ꯕꯠ ꯔꯤꯌꯦꯂꯤꯇꯤꯅꯦꯕ ꯁꯤꯒꯤꯁꯦ ꯑꯩ ꯅꯣꯏꯗ ꯐꯣꯜꯁ ꯑꯃ ꯑꯗꯨꯃꯥꯏꯅ ꯑꯩ ꯏꯁꯥꯃꯛꯁꯨ ꯆꯥꯏꯑꯕ ꯅꯣꯏ ꯑꯗꯨꯝ ꯑꯩ ꯏꯁꯥꯒꯤ ꯃꯤꯒ ꯑꯣꯏꯔꯝꯃꯗꯤ ꯍꯥꯎ ꯊꯦꯡꯅꯔꯝꯕ ꯌꯥꯏ ꯍꯔꯥꯡꯕ ꯊꯣꯡꯗ ꯅꯣꯡ ꯐꯥꯗꯣꯛ ꯊꯦꯡꯅꯔꯝꯕ ꯌꯥꯏꯑꯕ ꯑꯩ ꯏꯁꯥꯃꯛꯁꯨ ꯆꯥꯏꯑꯕ ꯑꯗꯨꯅ ꯅꯣꯏꯗ ꯑꯩꯅ ꯆꯥꯅꯣ ꯍꯥꯏꯕꯗꯣ ꯉꯝꯃꯣꯏꯕ ꯁꯤ ꯑꯩꯈꯣꯏ ꯄꯨꯟꯁꯤꯁꯦ ꯍꯦꯛꯇ ꯋꯦꯠ ꯂꯣꯁ ꯑꯗꯨꯒꯤ ꯈꯛ ꯅꯠꯇꯦꯕ ꯅꯨꯡꯉꯥꯏꯕ ꯈꯔꯁꯨ ꯌꯥꯎꯗꯕ ꯌꯥꯔꯣꯏꯕꯀꯣ ꯑꯗꯨꯅ ꯏꯁꯦꯡ ꯁꯦꯡꯅ ꯑꯩꯅ ꯍꯥꯏꯁꯤꯅꯤ 70 to 80%ꯁꯦ ꯀ꯭ꯂꯤꯟꯗ ꯆꯥꯕꯤꯔꯕ ꯑꯗꯨꯒ ꯅꯪꯅ ꯂꯦꯝꯍꯧꯔꯤꯕ ꯈꯔꯗꯣ ꯑꯗꯨꯝ ꯅꯪꯅ ꯖꯪ ꯐꯨꯗ ꯅꯣꯡ ꯐꯥꯗꯣꯛ ꯆꯥꯕ ꯌꯥꯏ ꯑꯗꯩꯗꯤ ꯅꯪꯅ ꯆꯥꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯅꯦ ꯅꯪꯅ ꯄꯨꯂꯞ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯗ꯭ꯔꯁꯨ ꯌꯥꯏꯑꯕ ꯁꯤꯒꯤꯁꯤꯅ ꯅꯪꯁꯦ ꯁꯁꯇꯦꯅꯦꯕꯜ ꯑꯣꯏꯔꯒ ꯅꯪꯒꯤ ꯗꯥꯏꯠꯁꯦ ꯀꯟꯁꯤꯁꯇꯦꯟ ꯑꯣꯏꯅ ꯐꯖꯅ ꯐꯣꯂꯣ ꯇꯧꯕ ꯉꯝꯒꯅꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪ ꯔꯤꯖꯜꯗꯣ ꯑꯗꯨꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤꯗ ꯎꯔꯅꯦꯕ ꯑꯗꯨꯅꯀꯣ ꯅꯪ ꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯃꯁꯨ ꯊꯥꯗꯣꯛꯄꯤꯌꯨꯀꯣ ꯍꯥꯏꯗꯤ ꯍꯦꯜꯗꯤ ꯉꯥꯛꯇ ꯆꯥꯗꯣꯔꯕꯅꯦ ꯗꯥꯏꯇꯤꯡꯕꯨ ꯍꯧꯔꯁꯦ ꯍꯥꯏꯕꯁꯦ ꯌꯥꯔꯦ ꯑꯗꯨꯒꯤ ꯋꯥꯈꯜꯗꯨꯃ ꯊꯥꯗꯣꯛꯄꯤꯔꯣ ꯑꯗꯨ ꯑꯁꯣꯏꯕꯅꯤ ꯃꯔꯤꯁꯨꯕꯗ ꯗꯥꯏꯠꯀꯤ ꯃꯇꯥꯡꯗꯅꯤꯀꯣ ꯁꯤꯁꯨ ꯍꯦꯜꯗꯤ ꯐꯨꯗꯁ ꯀꯩꯁꯦ ꯍꯦꯜꯗꯤ ꯐꯨꯗꯄꯨ ꯑꯣꯏꯔꯗꯤ ꯍꯥꯎꯔꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯁꯤꯃꯁꯨ ꯂꯥꯜꯂꯦꯕ ꯌꯥꯝ ꯊꯤꯅ ꯑꯩ ꯅꯣꯏ ꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯑꯃ ꯂꯤꯕꯤꯒꯦꯕꯀꯣ ꯑꯩꯁꯦ ꯊꯥꯏꯅ ꯖꯤꯝ ꯁꯥꯟꯅꯕ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯕ꯭ꯔꯣꯀꯣꯂꯤꯁꯦ ꯌꯥꯝ ꯐꯩꯌꯦꯅ ꯍꯥꯏꯀꯣ ꯕ꯭ꯔꯣꯀꯣꯂꯤꯒ ꯆꯤꯀꯟ ꯁꯨꯞꯀꯁꯦ ꯑꯩꯁꯦ ꯆꯤꯀꯟꯒ ꯌꯦꯟ ꯃꯊꯥꯒ ꯁꯨꯞ ꯆꯥꯔꯒꯦꯅ ꯇꯧꯋꯦꯕꯀꯣ ꯅꯤꯡꯁꯤꯡꯉꯦ ꯄꯤꯁꯨꯝꯗꯒ ꯑꯩ ꯏꯇꯣꯝꯗꯒ ꯂꯩꯕ ꯆꯠꯆꯔꯤꯅꯤꯅꯦꯀꯣ ꯑꯩꯅ ꯕ꯭ꯔꯣꯀꯣꯂꯤꯒꯁꯦ ꯂꯩꯔꯦꯕꯀꯣ ꯑꯗꯨꯒ ꯁꯨꯞ ꯇꯧꯋꯦꯕꯀꯣ ꯊꯨꯝ ꯈꯔ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯌꯦꯟꯁꯤꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯕ꯭ꯔꯣꯀꯣꯂꯤꯁꯤꯅꯦ ꯄꯨꯔꯥ ꯍꯦꯜꯗꯤꯅꯤꯀꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯁꯦ ꯑꯁꯥꯏꯗ ꯑꯩꯈꯣꯏꯒꯤ ꯁꯥꯏꯗ ꯃꯥꯡꯒꯣꯟꯗꯅꯦ ꯑꯩꯁꯦ ꯈꯕꯔ ꯑꯃ ꯊꯥꯔꯒ ꯑꯩꯁꯦ ꯆꯥꯗꯣꯏ ꯇꯧꯋꯦꯕꯀꯣ ꯑꯃꯨꯔꯛ ꯍꯦꯛ ꯆꯥꯕꯒꯅꯦ ꯑꯩꯁꯦ ꯍꯧꯃꯟꯗꯗꯅ ꯑꯣꯠꯊꯣꯛꯈ꯭ꯔꯦꯕ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯃ ꯑꯩ ꯁꯨꯡꯆꯥ ꯆꯥꯗ꯭ꯔꯦꯕ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯒꯅꯦ ꯑꯩꯅꯅꯦ ꯑꯩꯈꯣꯏ ꯃꯥꯗꯅꯦ ꯏꯃꯥ ꯉꯔꯥꯡꯒꯤꯗꯣ ꯑꯩ ꯂꯣꯏꯔꯦ ꯑꯣꯔꯦ ꯑꯃꯨꯛꯇ ꯍꯧꯍꯟꯕꯤꯔꯛꯑꯣ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯃꯥꯅ ꯍꯧꯍꯜꯂꯛꯑꯀꯥꯟꯗ ꯑꯣꯏꯅ ꯆꯥꯏꯌꯦꯕ ꯁꯤꯗ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯗꯤꯀꯣ ꯍꯦꯜꯗꯤ ꯐꯨꯗꯁ ꯑꯣꯏꯔꯒꯗꯤꯅꯦ ꯍꯥꯎꯔꯣꯏꯗꯕꯅꯦ ꯍꯥꯏꯕꯁꯦ ꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯃꯁꯨ ꯂꯥꯜꯂꯦꯕ ꯍꯦꯜꯗꯤ ꯐꯨꯗꯁꯦ ꯍꯥꯎꯍꯟꯕ ꯂꯣꯏꯅꯃꯛ ꯌꯥꯏꯑꯕ ꯑꯣꯠꯁ ꯍꯥꯎꯍꯟꯕ ꯌꯥꯏ ꯑꯗꯩꯗꯤ ꯌꯦꯟ ꯆꯤꯀꯟ ꯕ꯭ꯔꯦꯁ ꯑꯩ ꯅꯨꯡꯇꯤꯒꯤ ꯑꯩ ꯆꯥꯔꯤꯅꯦꯕꯀꯣ ꯉꯁꯤꯁꯨ ꯆꯥꯒꯅꯤ ꯉꯔꯥꯡꯁꯨ ꯆꯥꯏ ꯅꯨꯡꯇꯤꯒꯤ ꯑꯩ ꯆꯥꯒꯅꯦꯕꯀꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯍꯥꯎꯍꯜꯂꯒ ꯆꯥꯕ ꯌꯥꯏꯑꯕ ꯁꯨꯞ ꯇꯧꯔꯒ ꯆꯥꯕ ꯌꯥꯏꯀꯣ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯌꯥꯏꯔꯒ ꯆꯥꯕ ꯌꯥꯏꯀꯣ ꯁꯤꯁꯦ ꯑꯩꯒꯤ ꯀ꯭ꯂꯥꯏꯟꯈꯩꯗꯗꯤ ꯑꯩꯅ ꯚꯤꯗꯤꯑꯣꯗ ꯑꯩꯅ ꯀꯃꯥꯏ ꯁꯦꯝꯒꯅꯤ ꯈꯣꯠꯀꯅꯤꯗꯣ ꯇꯥꯛꯄꯤꯀꯣ ꯑꯗꯣ ꯅꯣꯏꯁꯨ ꯑꯗꯨꯝꯅꯦ ꯑꯩꯁꯦ ꯅꯣꯏ ꯃꯥꯗ ꯍꯥꯏꯌꯣꯕ ꯅꯣꯏꯒꯤ ꯑꯩꯅ ꯍꯥꯏꯁꯦ ꯅꯣꯏ ꯃꯥꯗ ꯑꯩꯗꯤꯅꯦ ꯑꯩꯈꯣꯏ ꯃꯥꯗ ꯏꯃꯥ ꯑꯃꯨꯛꯇ ꯍꯧꯍꯟꯕꯤꯔꯣ ꯍꯥꯏꯔꯅꯦꯕ ꯏꯟꯒ꯭ꯔꯤꯗꯤꯌꯦꯟꯁꯦꯀꯣ ꯃꯔꯨ ꯃꯔꯥꯡ ꯈꯔ ꯍꯥꯞꯄꯒ ꯀꯦꯂꯣꯔꯤꯁꯇꯤ ꯋꯥꯡꯗꯕꯤꯗ ꯑꯗꯨꯝ ꯍꯦꯜꯗꯤꯁꯨ ꯑꯣꯏꯕ ꯑꯗꯨꯒ ꯍꯥꯎꯁꯨ ꯍꯥꯎꯕ ꯆꯤꯟꯖꯥꯛꯁꯦ ꯍꯦꯜꯗꯤꯕꯨ ꯑꯣꯏꯔꯗꯤ ꯍꯥꯎꯔꯔꯣꯏ ꯍꯥꯏꯕꯁꯦ ꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯃꯗꯤ ꯂꯥꯜꯂꯤꯀꯣ ꯑꯩꯗꯤ ꯑꯍꯥꯎꯇꯕ ꯄꯣꯠꯁꯦ ꯑꯩ ꯌꯥꯝꯗꯤ ꯆꯥꯏꯌꯦꯕꯀꯣ ꯑꯩꯁꯦ ꯊꯤꯕꯣꯡ ꯈꯔ ꯂꯥꯎꯖꯩꯌꯦꯕꯀꯣ ꯏꯁꯦꯡ ꯁꯦꯡꯅ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯍꯥꯎꯇꯕ ꯄꯣꯠꯇꯤ ꯑꯃꯨꯛ ꯁꯨꯡꯆꯥ ꯆꯥꯗꯦꯕ ꯑꯗꯨꯅ ꯍꯥꯎꯍꯜꯂꯒꯗꯤ ꯀꯟꯁꯤꯁꯇꯦꯟ ꯑꯣꯏꯅ ꯆꯥꯕ ꯉꯝꯃꯦꯕ ꯑꯩ ꯍꯣꯔꯦꯟ ꯌꯦꯟ ꯆꯥꯗꯣꯏꯁꯤꯀꯣ ꯑꯗꯨꯝ ꯏꯁꯥꯅ ꯆꯥꯅꯤꯡꯕ ꯄꯣꯛꯑꯦꯕ ꯅꯠꯇꯕꯤꯗ ꯅꯪꯅ ꯗꯥꯏꯠ ꯆꯥꯔꯝꯗꯥꯏꯗ ꯑꯁ ꯁꯤꯒꯤꯁꯤꯕꯨ ꯍꯦꯜꯗꯤꯗꯤ ꯑꯣꯏꯗꯣꯏꯅꯤꯕꯨ ꯆꯥꯅꯤꯡꯗ꯭ꯔꯦꯗ ꯈꯜꯂꯒꯗꯤ ꯅꯪ ꯑꯗꯨꯒꯤ ꯗꯥꯏꯠꯇꯣ ꯀꯩꯁꯨ ꯐꯖꯅ ꯐꯣꯂꯣ ꯇꯧꯕ ꯉꯝꯃꯣꯏꯕ ꯑꯗꯣ ꯅꯪꯅ ꯍꯥꯎꯋꯦ ꯍꯥꯏꯔꯒꯗꯤ ꯅꯪ ꯑꯗꯨꯝ ꯆꯥꯕ ꯉꯝꯒꯅꯦꯕ ꯍꯦꯜꯗꯤꯁꯨ ꯑꯣꯏꯔꯒꯗꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯦꯜꯗꯤ ꯐꯨꯗꯁꯦ ꯍꯥꯎꯔꯣꯏ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯦ ꯁꯤꯃꯁꯨ ꯊꯥꯗꯣꯛꯄꯤꯌꯨꯀꯣ ꯑꯗꯨꯝ ꯍꯥꯎꯍꯟꯕ ꯌꯥꯕꯅꯦ ꯑꯗꯨꯅꯦ ꯃꯉꯥꯁꯨꯕ ꯑꯣꯏꯅ ꯑꯁꯣꯏꯕꯁꯦ ꯆꯤꯟꯖꯥꯛꯀꯤ ꯃꯇꯥꯡꯗ ꯂꯥꯟꯅ ꯊꯥꯖꯅꯕ ꯑꯃꯁꯨ ꯂꯩꯌꯦꯕꯀꯣ ꯍꯥꯏꯗꯤ ꯑꯈꯟꯅꯕ ꯆꯤꯟꯖꯥꯛ ꯈꯔꯁꯦ ꯆꯥꯕ ꯌꯥꯗ꯭ꯔꯦ ꯋꯦꯠ ꯂꯣꯁ ꯇꯧꯒꯦ ꯍꯥꯏꯔꯗꯤꯅ ꯑꯩꯒꯤ ꯏꯚꯟ ꯑꯩꯅ ꯀ꯭ꯂꯥꯏꯟ ꯑꯃ ꯑꯍꯥꯟꯕ ꯑꯣꯏꯅ ꯔꯥꯍꯨꯜ ꯑꯅ ꯑꯃ ꯎꯠꯄꯅꯦꯕꯀꯣ ꯉꯁꯥꯏ ꯋꯦꯠ ꯂꯣꯁ ꯇꯧꯕꯒꯤ ꯑꯩꯒꯤ ꯀ꯭ꯂꯥꯏꯟ ꯑꯃ ꯎꯠꯈꯤ ꯍꯥꯏꯕꯗꯣ
ꯑꯗꯨꯒꯤꯗꯣꯀꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯪꯉꯛꯑꯦꯕꯀꯣ ꯕ꯭ꯔꯣ ꯄꯤꯅꯠ ꯕꯇꯔꯒ ꯕꯅꯥꯅꯥꯒꯁꯦ ꯂꯐꯣꯏꯒꯁꯤꯗꯤ ꯋꯦꯠ ꯂꯣꯁ ꯇꯧꯕꯒꯤꯗꯗꯤ ꯆꯥꯕ ꯅꯨꯡꯉꯥꯏꯔꯣꯏ ꯈꯣꯠꯂꯣꯏꯅ ꯃꯤꯅ ꯍꯥꯏꯁꯦ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯗꯤ ꯁꯤꯗꯤ ꯋꯦꯠ ꯒꯦꯟ ꯇꯧꯕꯒꯤ ꯅꯠꯇ꯭ꯔꯥꯅ ꯑꯗ ꯑꯩ ꯏꯁꯥ ꯏꯇꯣꯝꯇ ꯅꯤꯡꯁꯤꯡꯉꯛꯑꯦꯕ ꯑꯩꯁꯨ ꯊꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯝꯃꯤꯅꯤꯀꯣꯅ ꯍꯥꯏꯗꯤ ꯊꯥꯏꯅ ꯑꯩꯁꯨ ꯅꯨꯡꯗꯥꯡꯗꯒ ꯇꯟ ꯆꯥꯔꯝꯃꯦꯕ ꯑꯩ ꯆꯥꯛ ꯆꯥꯕ ꯌꯥꯗꯦ ꯀꯥꯔꯕ ꯆꯥꯁꯜꯂꯒꯗꯤ ꯐꯠꯇꯦꯅ ꯑꯗꯨ ꯇꯟꯗꯨꯁꯨ ꯀꯥꯔꯕꯁ ꯑꯣꯏꯔꯝꯃꯤꯅꯤꯀꯣ ꯍꯥꯏꯗꯤ ꯃꯤꯁꯀꯟꯁꯦꯞꯁꯟꯁꯦ ꯀꯌꯥꯝ ꯂꯩꯔꯝꯃꯤꯅꯣ ꯌꯦꯡꯉꯣꯕꯀꯣ ꯑꯗꯨꯗ ꯇꯟ ꯆꯥꯕ ꯌꯥꯗꯦ ꯀꯩꯅꯣ ꯇꯟꯁꯦ ꯆꯥꯛ ꯆꯥꯕ ꯌꯥꯗꯦ ꯈꯣꯠꯇꯦꯅ ꯂꯩꯌꯦꯕ ꯑꯗꯨ ꯁꯨꯡꯂꯩ ꯂꯩꯇꯦꯕ ꯑꯩꯈꯣꯏꯒꯤ ꯀꯦꯂꯣꯔꯤꯁ ꯍꯥꯏꯕꯁꯦ ꯁꯦꯗꯅꯦꯕ ꯑꯗꯨꯝ ꯂꯩꯔꯤꯁꯦ ꯆꯤꯟꯖꯥꯛ ꯑꯃ ꯁꯤ ꯆꯤꯟꯖꯥꯛꯁꯤꯃ ꯄꯨꯔꯥ ꯀꯛꯊꯠꯀꯗꯕꯅꯦ ꯍꯥꯏꯕ ꯁꯨꯡꯂꯩ ꯂꯩꯇꯦꯕꯀꯣ ꯏꯆꯤꯜ ꯏꯅꯥꯎꯁꯦ ꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯃꯁꯨ ꯊꯥꯗꯣꯛꯄꯤꯌꯨꯀꯣ ꯍꯥꯏꯗꯤ ꯂꯩꯌꯦꯕ ꯃꯤꯁꯦ ꯆꯥꯛ ꯆꯥꯕ ꯅꯨꯡꯗꯥꯡꯗ ꯌꯥꯗ꯭ꯔꯕ ꯈꯣꯠꯇ꯭ꯔꯕ ꯍꯥꯏꯕꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯁꯤꯗꯀꯣ ꯑꯁ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕ ꯇꯁꯦꯡꯅ ꯄꯥꯝꯖꯕ ꯄꯣꯠꯁꯦ ꯁꯤꯁꯦ ꯑꯁ ꯋꯦꯠ ꯂꯣꯁꯇꯗꯤ ꯁꯤ ꯌꯥꯔꯔꯣꯏꯅ ꯄꯨꯔꯥ ꯀꯛꯊꯠꯂꯗꯕꯅꯦ ꯍꯥꯏꯕꯁꯦ ꯁꯤꯒꯤꯁꯦ ꯂꯩꯇꯦ ꯑꯗꯨꯝ ꯆꯥꯐꯝ ꯊꯣꯛꯄ ꯆꯥꯒꯗꯕꯅꯦ ꯀꯦꯂꯣꯔꯤꯁꯄꯨ ꯑꯣꯏꯔꯗꯤ ꯀꯦꯂꯣꯔꯤꯁꯇꯨꯕꯨ ꯃꯥꯟꯅꯔꯒꯗꯤ ꯆꯞ ꯃꯥꯟꯅꯔꯛꯀꯅꯤ ꯍꯣꯏ ꯀꯦꯂꯣꯔꯤꯁꯀꯤ ꯃꯇꯥꯡꯗ ꯈꯦꯠꯅꯕ ꯑꯃꯗꯤ ꯍꯥꯏꯔꯝꯒꯦ ꯑꯩꯈꯣꯏꯒꯤ ꯆꯧ ꯍꯥꯏꯁꯤꯅꯦ ꯖꯪ ꯐꯨꯗꯇꯒꯤ ꯐꯪꯕ ꯀꯦꯂꯣꯔꯤꯁꯦ ꯍꯥꯏꯗꯤ ꯆꯧꯒ ꯀꯩꯅꯣꯒ ꯕꯣꯔꯥꯒ ꯍꯥꯏꯖꯤꯜꯂꯁꯦꯕ ꯁꯤꯗꯒꯤ 500 ꯐꯪꯕ ꯀꯦꯂꯣꯔꯤꯁꯦ ꯁꯤꯒꯅꯦ ꯌꯦꯟꯒ ꯆꯤꯀꯟ ꯕ꯭ꯔꯦꯁꯀ ꯆꯥꯛꯀꯁꯦ ꯁꯤꯗꯒꯤ 500 ꯀꯦꯂꯣꯔꯤꯁ ꯐꯪꯉꯒꯗꯤ ꯅꯪ ꯋꯦꯠ ꯂꯣꯁ ꯇꯧꯕꯒꯤ ꯖꯔꯅꯤꯗ ꯆꯞ ꯃꯥꯟꯅꯅ ꯅꯪ ꯋꯦꯠ ꯍꯟꯊꯍꯟꯕ ꯉꯝꯒꯅꯦꯕꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯂꯧꯁꯤꯜꯂꯨꯀꯣ ꯑꯗꯨꯃꯛꯄꯨ ꯁꯤꯒꯤꯁꯦ ꯊꯤꯑꯣꯔꯤꯗꯗꯤ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯋꯥꯅꯦꯕꯀꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯆꯥꯕ ꯃꯇꯝꯗꯗꯤ ꯅꯪ ꯄꯨꯛ ꯊꯜꯂꯣꯏꯕ ꯕꯣꯔꯥꯒ ꯆꯧꯒꯁꯦ 500 ꯀꯦꯂꯣꯔꯤꯁ ꯆꯥꯕ ꯃꯇꯝꯗ ꯅꯪ ꯄꯨꯛ ꯁꯨꯡꯊꯟ ꯊꯜꯂꯣꯏꯕ ꯑꯗꯨꯕꯨ ꯁꯤꯒꯤ ꯆꯤꯀꯟ ꯕ꯭ꯔꯦꯁꯀ ꯔꯥꯏꯁꯀꯁꯦ ꯁꯤ ꯆꯥꯕ ꯃꯇꯝꯗꯗꯤ ꯄꯨꯛ ꯊꯟꯒꯅꯦꯕ ꯁꯤꯒꯨꯝꯕ ꯃꯇꯝꯗꯗꯤ ꯈꯦꯠꯅꯔꯛꯄ ꯌꯥꯎꯏꯀꯣ ꯕꯠ ꯑꯣꯚꯔꯑꯣꯜ ꯑꯣꯏꯅꯀꯣ ꯅꯪꯅ ꯀꯦꯂꯣꯔꯤꯁꯁꯦ ꯀꯥꯎꯟ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯆꯞ ꯃꯥꯟꯅꯔꯒꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯒꯅꯦꯕ ꯅꯪ ꯋꯦꯠ ꯂꯣꯁ ꯇꯧꯕ ꯉꯝꯒꯅꯦꯕ ꯑꯗꯨꯅ ꯆꯤꯟꯖꯥꯛ ꯑꯈꯟꯅꯕ ꯑꯃ ꯀꯛꯊꯠꯀꯗꯕꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯇꯁꯦꯡꯅ ꯄꯥꯝꯖꯕ ꯄꯣꯠꯇꯨꯗꯤ ꯑꯗꯨꯝ ꯆꯥꯕ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯁꯤꯅꯦꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯑꯩ ꯑꯁ ꯈꯪꯗꯦ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯖꯔꯤ ꯃꯌꯥꯝꯁꯦ ꯁꯤꯗ ꯅꯣꯏꯗ ꯂꯧꯁꯟꯍꯟꯅꯤꯡꯕ ꯍꯥꯏꯔꯒꯗꯤꯀꯣ ꯑꯍꯥꯟꯕ ꯑꯣꯏꯅ ꯀꯥꯔꯗꯤꯑꯣꯒꯤ ꯃꯇꯥꯡꯗꯣ ꯗꯥꯏꯠꯇꯒꯤ ꯀꯥꯔꯗꯤꯑꯣꯗꯅ ꯍꯦꯟꯅ ꯐꯣꯀꯁ ꯄꯤꯕꯗꯣ ꯂꯥꯜꯂꯦ ꯀꯥꯔꯗꯤꯑꯣꯁꯤꯗꯤ ꯑꯗꯨꯝ ꯌꯥꯝ ꯊꯤꯅ ꯄꯤꯛꯄ ꯄꯔꯁꯦꯟꯇꯦꯖ ꯑꯃꯗꯅꯦ ꯋꯦꯠ ꯂꯣꯁꯀꯤ ꯖꯔꯅꯤꯗ ꯌꯥꯎꯔꯛꯀꯗꯣꯏꯁꯦ ꯗꯥꯏꯠꯁꯤꯅ ꯌꯥꯝ ꯍꯦꯟꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯔꯤꯁꯦꯅ ꯍꯥꯏꯔꯦꯀꯣ ꯑꯗꯨꯒ ꯗꯥꯏꯠꯀꯤ ꯃꯇꯥꯡꯗ ꯍꯥꯏꯔꯒꯅꯅꯦ ꯗꯥꯏꯠꯁꯦ ꯅꯪꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯒꯗꯕ ꯅꯪꯅ ꯁꯁꯇꯦꯅꯦꯕꯜ ꯑꯣꯏꯅ ꯀꯟꯁꯤꯁꯇꯦꯟ ꯑꯣꯏꯅ ꯀꯩꯅꯣ ꯂꯤꯁꯥꯡꯁꯤꯠꯅꯅꯦ ꯆꯠꯊꯕ ꯉꯝꯒꯗꯕ ꯗꯥꯏꯠ ꯑꯃꯗ ꯑꯣꯏꯅ ꯐꯣꯂꯣ ꯇꯧꯕꯤꯌꯣꯕ ꯑꯗꯨ ꯅꯪ ꯈꯤꯇꯪ ꯖꯪ ꯐꯨꯗ ꯍꯥꯞꯀꯦꯁꯨ ꯌꯥꯏꯑꯕ ꯑꯩ ꯗꯦ ꯋꯥꯟꯗꯒꯤ ꯆꯥꯈꯤꯕ ꯌꯦꯟ ꯈꯨꯆꯥꯗꯣ ꯍꯧꯖꯤꯛꯐꯥꯎ ꯆꯥꯔꯤꯕ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯒꯗꯕꯅꯦꯕ ꯅꯪꯁꯨ ꯉꯁꯤ ꯅꯪꯅ ꯗꯥꯏꯇꯤꯡ ꯍꯧꯕ ꯅꯨꯃꯤꯠꯇ ꯆꯥꯒꯗꯕ ꯆꯤꯟꯖꯥꯛꯇꯣ ꯅꯪ ꯍꯌꯦꯡꯋꯥꯏꯐꯥꯎ ꯑꯗꯨꯝ ꯅꯪ ꯆꯥꯕ ꯉꯝꯒꯗꯕꯅꯦꯕ ꯍꯣꯏ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯔ ꯍꯦꯟꯅ ꯅꯪ ꯆꯤꯠ ꯇꯧꯕ ꯅꯨꯃꯤꯠ ꯌꯥꯎꯔꯛꯀꯅꯤ ꯑꯗꯩ ꯅꯪ ꯈꯔ ꯍꯦꯟꯅ ꯏꯁꯇ꯭ꯔꯤꯛꯇ ꯑꯣꯏꯕ ꯌꯥꯎꯔꯛꯀꯅꯤ ꯍꯥꯏꯗꯤ ꯅꯪ ꯂꯨꯍꯣꯡꯕ ꯈꯣꯠꯇꯣꯡꯕ ꯌꯥꯎꯔꯛꯑꯦ ꯍꯥꯏꯁꯦ ꯅꯣꯏ ꯏꯃꯨꯡꯒꯤ ꯗꯦꯕ ꯀꯔꯃ ꯑꯃ ꯊꯣꯛꯑꯦ ꯍꯥꯏꯁꯤꯅꯦ ꯑꯗꯨ ꯃꯇꯝꯗꯨꯗ ꯅꯪꯅ ꯍꯦꯛꯇ ꯗꯥꯏꯠꯇ ꯍꯦꯛꯇ ꯏꯁꯇ꯭रिꯛ ꯑꯩꯒꯤꯗꯤ ꯁꯤꯃ ꯆꯥꯗ ꯌꯥꯗꯦꯅ ꯑꯣꯏꯕꯗꯣ ꯑꯗꯨꯝ ꯅꯪ ꯆꯤꯠ ꯇꯧꯕ ꯈꯣꯠꯄ ꯌꯥꯎꯔꯛꯀꯅꯦꯕ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦꯕ ꯑꯗꯒꯤ ꯅꯪ ꯑꯩꯗꯤ ꯍꯟꯗꯛꯁꯦ ꯑꯦꯞꯁ ꯎꯗꯕ ꯌꯥꯗꯕꯅꯦ ꯆꯨꯝꯊꯥꯡꯗ ꯏꯔꯣꯏꯕ ꯆꯠꯇꯣꯏ ꯂꯩ ꯍꯦꯛꯇ ꯐꯨꯔꯤꯠ ꯂꯧꯊꯣꯛꯑ ꯁꯦꯛꯁꯤ ꯇꯥꯗꯣꯏꯅꯤꯒ ꯍꯥꯏꯔꯗꯤ ꯅꯪ ꯊꯥ ꯑꯃ ꯋꯥꯠꯂꯤꯉꯩꯗ ꯅꯪ ꯏꯁꯇ꯭ꯔꯤꯛ ꯗꯥꯏꯠꯇ ꯇꯧ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯁꯨ ꯍꯟꯗꯛ ꯑꯃ ꯆꯦꯂꯦꯟꯖꯀ ꯇꯧꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯅꯪ ꯏꯁꯇ꯭ꯔꯤꯛꯇ ꯇꯧ ꯇꯥꯔꯦ ꯁꯤꯅꯦꯕ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯔ ꯀꯣꯝꯊꯣꯔꯛꯄ ꯈꯔ ꯍꯦꯟꯅ ꯏꯁꯇ꯭रिꯛ ꯑꯣꯏꯔꯛꯄꯗꯤ ꯌꯥꯎꯒꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯗꯥꯏꯠꯁꯤꯗꯤ ꯑꯗꯨꯝ ꯐ꯭ꯂꯦꯛꯁꯤꯕꯜ ꯑꯣꯏꯍꯟꯒꯗꯕꯅꯦꯕ ꯁꯤꯃ ꯇꯧꯗ ꯌꯥꯗꯦꯅꯅꯦ ꯑꯀꯛꯅꯕ ꯑꯃ ꯁꯨꯡꯂꯩ ꯂꯩꯇꯦ ꯐꯤꯠꯅꯦꯁ ꯑꯁꯦ ꯌꯥꯝ ꯊꯤꯅ ꯀꯝꯄ꯭ꯂꯤꯀꯦꯇꯦꯠ ꯁꯨꯡꯑꯣꯏ ꯑꯣꯏꯍꯟꯒꯅꯨ ꯐꯤꯠꯅꯦꯁ ꯑꯁꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏ ꯑꯦꯛꯁꯔꯁꯥꯏꯖꯀꯁꯦꯀꯣ ꯁꯤ ꯑꯦꯛꯁꯔꯁꯥꯏꯖꯁꯤꯃ ꯇꯧꯗ ꯌꯥꯗꯦꯕ ꯂꯩꯇꯦ ꯅꯪꯅ ꯑꯄꯥꯝꯕꯗꯣ ꯑꯗꯨ ꯇꯧꯒꯗꯕꯅꯤ ꯂꯣꯏꯔꯦ ꯀꯩꯅꯣ ꯋꯥꯔꯤꯌꯦꯕꯣ ꯁꯤꯅꯦ ꯍꯧꯖꯤꯛꯀꯤ ꯑꯁꯣꯏꯕ ꯃꯉꯥꯗꯣ ꯅꯪꯁꯨ ꯂꯩꯔꯝꯃꯒꯗꯤꯀꯣ ꯋꯦꯠ ꯂꯣꯁ ꯇꯧꯕ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏ ꯑꯗꯨꯒꯤ ꯋꯥꯈꯜꯗꯣ ꯈꯜꯂꯒ ꯂꯩꯔꯒꯗꯤ ꯑꯗꯨ ꯁꯦꯝꯗꯣꯛꯄꯤꯌꯨ ꯑꯗꯨꯒ ꯅꯪꯅ ꯇꯁꯦꯡꯅ ꯀꯟꯁꯤꯁꯇꯦꯟ ꯑꯣꯏꯅ ꯐꯣꯂꯣ ꯇꯧꯕ ꯉꯝꯒꯗꯕ ꯃꯤꯜ ꯄ꯭ꯂꯥꯟꯗꯣ ꯑꯗꯨꯒꯤꯗꯣ ꯁꯦꯝꯕꯤꯌꯨ ꯑꯗꯨꯒ ꯅꯪꯅ ꯑꯁ ꯑꯩꯗꯤ ꯃꯤꯜ ꯄ꯭ꯂꯥꯟ ꯁꯦꯝꯕꯁꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ ꯄ꯭ꯔꯣꯇꯤꯟ ꯑꯗꯨ ꯑꯗꯥ ꯀꯦꯂꯣꯔꯤꯁ ꯀꯥꯔꯕꯁ ꯑꯗꯨ ꯑꯗꯥ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯍꯥꯏꯔꯒꯅ ꯑꯩ ꯄꯔꯁꯣꯅꯦꯜꯂꯤ ꯒꯥꯏꯗ ꯇꯧꯖꯒꯦ ꯑꯩꯒꯤ ꯑꯣꯏꯅ ꯋꯦꯠ ꯂꯣꯁ ꯆꯦꯂꯦꯟꯖ ꯑꯃ ꯀꯣ 14 days ꯋꯦꯠ ꯂꯣꯁ ꯆꯦꯂꯦꯟꯖ ꯑꯅ ꯑꯃ ꯇꯧꯖꯒꯗꯧꯔꯤ ꯁꯤꯒꯤꯁꯦ ꯐꯦꯁ 2ꯅꯤꯀꯣ ꯑꯍꯥꯟꯕꯒꯤ ꯐꯦꯁ 1ꯒꯤꯗꯤ ꯃꯤ 5 ꯖꯣꯏꯟ ꯇꯧꯈ꯭रे ꯃꯤ 3 ꯔꯤꯖꯜ ꯎꯕ ꯉꯝꯃꯦꯀꯣ ꯃꯤ 2 ꯑꯃꯗꯤ ꯖꯣꯏꯟ ꯇꯧꯈꯤꯗ ꯉꯥꯏꯔꯤ ꯑꯗꯨꯅ ꯁꯤ ꯐꯦꯁ 2ꯒꯤꯁꯦ ꯖꯣꯏꯟ ꯇꯧꯕꯤꯅꯤꯡꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯥꯎꯔꯒꯗꯤ ꯑꯩꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ DM ꯇꯧꯁꯟꯕꯤꯔꯛꯑꯣ ꯑꯣꯔ ꯗꯥꯏꯔꯦꯛꯂꯤ ꯐꯣꯔ ꯃꯦꯟꯒꯤꯁꯨ ꯃꯦꯟꯁꯤꯟꯕꯤꯔꯛꯑꯣ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟꯒ ꯄꯤꯟ ꯀꯃꯦꯟꯒꯗ ꯂꯤꯡ ꯍꯥꯞꯆꯔꯝꯃꯒꯦ ꯊꯨꯅꯗꯤ ꯂꯥꯛꯁꯟꯕꯤꯍꯧꯔꯣ ꯊꯨꯅ ꯂꯥꯛꯄꯒꯤ ꯀꯥꯟꯅꯕ ꯐꯦꯁ ꯉꯟꯈꯠꯂꯤꯒꯩ ꯀꯥꯟꯅꯕ ꯑꯃꯁꯨ ꯂꯩꯀꯣ ꯑꯗꯨꯅꯤ ꯁꯤꯅ ꯌꯥꯔꯦ ꯀꯩꯅꯣ ꯉꯁꯤ ꯇꯧꯔꯦ ꯂꯣꯏꯔꯦ ꯌꯥꯔꯦ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯈꯨꯠ ꯅꯥꯔꯤꯅꯦ ꯑꯩꯁꯦ